Tuan fuk haugatli machin gado pairakna. Kaudradi kaino kaka kaubirido farabane pakhangariba. Fet haidolaga chatki Jacobna. Yenguni mase aibu ariba kaina chahi kunthrak tangaribane. Tuansu mapana tuition thinba chatkre adubu abenga tuition mafamdi manaramde. Jacobsu masagi asukaduna maram oiraga pangthoke khaliba thabak mayamse pangthokpa ngamdabagi matomta pendabana pikthalami. Numit nini lairaga CMgi loinabi Rita masamaksu college ki lecture ni mahak Jacob ki yumda laami. Mahak lakpa ubada Rajen ngakna Madam Rita natrane. Rita nokmi Mani tada yumsibu kamadu Jacob hoigi. Wada haiba loidringai Rajena Mani madam lengshimbiro. Rita imungdo ina changlaktuna phamlami. Shunita su thurakduna wari watai sanarami. Rita na haugatpa ngamdribra. Rajena ngami madam yani kauktukjarake. Rajendu machanupana yot sanariba aduda lai. Ngehakta tumina leiba haitaba Jacobni mahak asumna anayekna panduna leibadu pamlamde. Aduna athuba matamda masafit oina hotnarami. Hai achoba baba CMgi loinabina ichabu unaba laine. Au baba lage. Jacob jim sanarambadu tokthoklaga leibaki achoba mi ama laklibadu unaba thorai. Atopa mi oirabadi kaishu thausadana mathaudu loidribau thola oidabani. Adugu tanja menja khangba afaba mida respect utpa nupani. Jacob makhongdu sekli Rita ubada makhutlonaduna makok hairap non tharai. Madam Rita maithongdu hairap nokchei. Ichagi thogalon bebar nathawna naringjensidi tungda haurakliba nahasingna matau tamakpa oirisanu. Jacob na lepadu ubada Rita na Pamo madamga wari khara sanasi. Oi madam. Rita na makha tarai. Inama tada nakoi anisu aina haidoribase tabiko yaningdaba nungaitaba leirasu hekta haibiyu. Shunita na hekta haibiyu. Rita na aise ichanupa amakhaktani phangjariba mayam mangdabudi ichagi sakta thokjadre. Adubu maruiba mi khara khaktamakna khangbani. Ichanupado 10 years matamgi haunabi yamna mangauthi. Mahak poi khoina senabasu tasengna sangludre. Ai phange college chatlani. Yambung phange mayamna khangbiriduni ngihakta sangbanate. Pabungsu adu mangai. Imasi phange masana layamna ningjabani na masu senaba phangjabanate. Adugi sumatakta ichanupase lamhenbasida kanamtana su onjana ningde. Lairiba bodyguard mayam sisu masenaba ngamdre. Rita na haribadu kok laikhraba Jacob na bab adum tarduna marak thaklaga ai warakso haibra. Rita su Jacob ki kaisu koidaba nupada nupa thokpa wangangduda nokjarami. Hoi ichana lamhenbana nawadupu college loidri phawdadi shenabiyu. Jacob sor sangna hundoklaga Aigi apambadi crime toriba mishingbu capital punishment piba. Mi hatluraga jailda leidoi sharu Larimlenda matam chana thabikiba. Drug saba faraga kari kanani. Drug lalonba oina khudakta hatokpa. Nupi angangdu otleiba. Nupibu ijat mangalaga hatoklamba. Sumba crime toriba mayamse warakpagi matam nadre. Aduna thokto hatokpaduri nachana pamjaribase. Madamgi wafamdu hikdokjabadi nate. Adubu aigi apamada madamda khanganjabani. Rita na ai khangi ichagi mathawna madam ichabu yamna thagali. Noishana CM ori fauti ichabu senabiyu masidadi abiyu. Shunita na marak thatlaga achauba Ichanadi lebaki khallaga phatraba kayabu maru phangnaba muthatpa pamli.
ꯑꯗꯨꯕꯨ ꯃꯤ ꯐꯠꯇꯕꯗꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯣꯏꯅꯦ ꯅꯪꯕꯨ ꯉꯝꯕ ꯂꯥꯛꯂꯒ ꯅꯊꯣꯏ ꯑꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤꯕꯗꯣ ꯏꯃꯥ ꯄꯥꯝꯗꯦ ꯑꯗꯨꯅ ꯃꯦꯗꯥꯝꯒꯤ ꯃꯆꯥꯗꯨꯕꯨ ꯅꯅꯥꯎꯅꯤ ꯈꯜꯂꯒ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯖꯦꯀꯣꯕ ꯃꯃꯥꯗ ꯌꯦꯡꯖꯩ ꯑꯗꯨꯒ ꯍꯥꯏꯔꯞ ꯅꯣꯛꯐꯦꯠ ꯏꯃꯥꯅꯕꯨ ꯍꯥꯏꯔꯗꯤ ꯀꯔꯤꯒꯤ ꯅꯆꯥꯅ ꯍꯤꯛꯇꯣꯛꯂꯨꯅꯤ ꯔꯥꯖꯦꯅ ꯎꯔꯦꯗꯅ ꯃꯦꯗꯥꯝ ꯃꯃꯥꯅꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏꯖꯔꯦ ꯏꯆꯥꯒꯤꯗꯤ ꯔꯤꯇꯥꯅ ꯀꯌꯥꯗ ꯀꯂꯛꯆꯈ꯭ꯔꯕ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯔꯤꯕ ꯏꯆꯥꯁꯤꯅ ꯑꯁꯨꯝꯅ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗ ꯏꯜꯂꯒꯕꯨ ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ ꯁꯨꯅꯤꯇꯥꯅ ꯊꯣꯏꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯑꯩꯁꯨ ꯏꯆꯥꯒꯤ ꯍꯟꯗꯛꯇ ꯃꯤꯋꯥ ꯃꯩꯁꯥ ꯀꯌꯥ ꯐꯪꯂꯛꯈ꯭ꯔꯕꯅꯤ ꯖꯦꯀꯣꯕꯅ ꯏꯃꯥ ꯌꯥꯔꯦ ꯁꯨꯅꯤꯇꯥ ꯅꯣꯛꯆꯩ ꯑꯣ ꯃꯈꯥ ꯇꯥꯖꯔꯔꯣꯏ ꯔꯤꯇꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯁꯨꯅꯤꯇꯥꯅ ꯑꯍꯩꯃ ꯑꯩꯗꯤ ꯆꯥꯒ ꯑꯃꯠꯇ ꯊꯧꯔꯥꯡ ꯇꯧꯔꯨꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ ꯌꯥꯔꯦ ꯏꯅꯝꯃ ꯑꯩꯗꯤ ꯆꯥ ꯊꯛꯆꯗꯦ ꯑꯣ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯕꯗ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕꯕꯨ ꯁꯤꯗꯒꯤꯗꯤ ꯙꯃꯥꯗ ꯆꯥꯔꯗꯧꯅꯤ ꯖꯦꯀꯣꯕꯅ ꯑꯗꯣ ꯃꯦꯗꯥꯝ ꯑꯩꯒꯤ ꯍꯣꯂꯤꯗꯦꯁꯦ 30 daysꯃꯨꯛꯅꯤ ꯍꯣꯏ ꯍꯧꯖꯤꯛ ꯅꯪꯁꯨ ꯅꯥꯕ ꯐꯠꯇ꯭ꯔꯕꯅꯤꯅ ꯅꯁꯥꯗꯣ ꯍꯥꯟꯅ ꯐꯅꯕ ꯍꯣꯠꯅꯈꯣ ꯍꯣꯏ ꯃꯦꯗꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯐꯤꯠ ꯑꯣꯏꯅꯕ ꯍꯣꯠꯅꯖꯈꯤꯒꯦ ꯑꯁꯨꯝꯅ ꯔꯤꯇꯥꯁꯨ ꯍꯟꯈ꯭ꯔꯦ ꯖꯦꯀꯣꯕꯇꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯊꯛ ꯊꯣꯡꯕꯒꯤ ꯌꯥꯊꯪꯅꯤ ꯈꯜꯂꯗꯨꯅ ꯌꯥꯅꯤꯡꯗ ꯌꯥꯕ ꯇꯥꯔꯝꯃꯤ ꯔꯣꯖꯔꯗꯤ ꯇꯣꯟꯕꯨ ꯎꯕ ꯈꯨꯗꯤꯡ ꯂꯛꯅꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯑꯣꯏꯔꯗꯨꯅ ꯑꯣꯏ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯧꯗꯅ ꯇꯣꯟ ꯄꯩꯔꯞꯅ ꯑꯩꯈꯣꯏꯗꯤꯅꯦ ꯂꯥꯏꯔꯕꯅꯤꯅ ꯐꯣꯟ ꯄꯥꯏꯖꯗꯕꯗꯣ ꯑꯗꯨꯗꯤ ꯏꯅꯥꯈꯨꯟꯕ ꯑꯩꯅ ꯂꯩꯔꯗꯤ ꯄꯥꯏꯒꯗ꯭ꯔꯣ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯔꯣꯖꯔ ꯃꯃꯥꯏꯗꯣ ꯍꯥꯏꯔꯞ ꯅꯥꯜꯂꯒ ꯑꯁ ꯏꯀꯥꯏꯌꯦ ꯈ꯭ꯋꯥꯏꯗꯨ ꯐꯥꯎꯗꯤ ꯅꯨꯄꯤ ꯈꯔꯅ ꯔꯣꯖꯔ ꯍꯣꯏ ꯄꯥꯔꯇꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯔꯣꯖꯔ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯌꯣ ꯔꯣꯖꯔ ꯅꯨꯄꯤꯗꯨꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯑꯩꯈꯣꯏꯗꯤꯅꯦ ꯂꯥꯏꯔꯕꯅꯤꯅ ꯐꯣꯟ ꯄꯥꯏꯖꯗꯕꯗꯣ ꯃꯔꯨꯞꯁꯤꯡꯗꯨ ꯍꯧꯈꯩ ꯅꯣꯛꯊꯣꯔꯛꯏ ꯇꯣꯟꯁꯨ ꯍꯥꯏꯔꯞ ꯅꯣꯛꯄ ꯌꯥꯎꯔꯤ ꯇꯣꯟꯅ ꯅꯣꯛꯂꯤꯕꯗꯨꯗꯤ ꯃꯥꯒꯤ ꯃꯇꯧ ꯇꯝꯕꯗꯨꯒꯤ ꯅꯣꯛꯆꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯄꯨꯔꯞ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯁꯤꯜꯂꯒ ꯅꯪꯅ ꯅꯣꯛꯂꯤꯗꯣ ꯀꯩꯒꯤꯅꯣ ꯇꯣꯟ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯦ ꯅꯨꯄꯤꯗꯨꯅ ꯅꯁꯥꯗꯣ ꯀꯅꯥꯅꯣ ꯈꯪꯖꯗ꯭ꯔꯕꯣ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯇꯣꯟꯗꯨ ꯃꯃꯥꯏ ꯉꯥꯡꯇꯛ ꯇꯧꯔꯛꯏ ꯃꯗꯨ ꯎꯕꯗ ꯑꯕꯦꯝꯅ ꯅꯣꯛꯄ ꯌꯥꯗ꯭ꯔꯕꯣ ꯅꯣꯛꯅꯤꯡꯕꯒꯤ ꯅꯣꯛꯂꯤꯕꯅꯤ ꯍꯥ ꯍꯣ ꯍꯦ ꯅꯪꯒꯤꯗꯨꯒ ꯍꯥꯏꯕꯅꯣ ꯅꯨꯄꯤꯗꯨꯅ ꯑꯕꯦꯝꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯕꯒ ꯑꯕꯦꯝꯅ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯂꯩꯊꯦꯛꯏ ꯑꯗꯒꯤ ꯅꯨꯄꯤꯗꯨ ꯑꯌꯣ ꯏꯃꯥ ꯑꯕꯦꯝꯅ ꯈꯪꯕ꯭ꯔꯥ ꯌꯥꯝꯅ ꯒ꯭ꯔꯦꯠꯀ ꯁꯥꯔꯗꯅ ꯅꯁꯝꯁꯦ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯗꯠꯂꯨꯔꯥ ꯕꯗꯃꯥꯁꯀꯤ ꯅꯨꯄꯤ ꯔꯣꯖꯔꯗꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯍꯧꯈꯩ ꯅꯣꯛꯊꯣꯔꯛꯏ ꯋꯥꯔꯗꯦꯟꯗꯨ ꯂꯥꯛꯑꯒ ꯑꯗ꯭ꯋꯥꯏꯗ ꯀꯩꯗꯧꯔꯤꯅꯣ ꯔꯣꯖꯔꯅ ꯁꯨꯇꯤꯡꯅꯦ ꯚꯥꯏꯕꯀꯣ ꯃꯍꯩ ꯃꯥꯒꯤ ꯕꯁ ꯇꯣꯡꯅꯈ꯭ꯔꯦ ꯑꯕꯦꯝꯒ ꯇꯣꯟꯒ ꯈꯛ ꯉꯥꯏꯍꯧꯔꯦ ꯇꯣꯟꯅ ꯚꯥꯏ ꯆꯠꯂꯣ ꯕꯁ ꯆꯠꯈ꯭ꯔꯅꯤꯌꯦ ꯑꯕꯦꯝꯅ ꯅꯪ ꯍꯨꯟꯗꯣꯛꯑꯝꯃꯒ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯐꯣꯟ ꯑꯃ ꯄꯥꯏꯌꯣ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯑꯩꯁꯨ ꯄꯥꯏꯅꯤꯡꯉꯤ ꯇꯥꯃꯣꯅ ꯆꯩꯕꯩꯅꯤ ꯔꯣꯖꯔ ꯍꯣꯏꯁꯨ ꯕꯁ ꯇꯣꯡꯅ ꯊꯣꯡꯅꯥꯎꯗꯒꯤ ꯇꯣꯟꯗ ꯌꯦꯡꯂꯒ ꯑꯣꯏ ꯖꯤꯌꯔ ꯂꯧꯕ ꯂꯥꯛꯇ꯭ꯔꯕꯣ ꯇꯣꯟꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯂꯥꯏꯃ ꯑꯕꯦꯝꯅ ꯏꯕꯦꯝꯃ ꯁꯤꯑꯦꯝꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯁꯟ ꯑꯉꯥꯎꯕꯅꯤ ꯑꯁꯤ ꯇꯣꯟ ꯉꯛꯅ ꯀꯔꯤ ꯁꯤꯑꯦꯝꯒꯤ ꯃꯆꯥꯔꯣ ꯁꯤꯕꯣ ꯃꯥꯅꯤ ꯀꯅꯥꯝꯇꯅ ꯈꯪꯗꯕꯅꯤ ꯂꯩꯀꯥꯏ ꯃꯁꯦꯜꯅꯤ ꯑꯩ ꯐꯥꯎ ꯀꯨꯏꯗ꯭ꯔꯤ ꯃꯁꯛ ꯈꯪꯕ ꯏꯁ ꯃꯄꯥꯅ ꯂꯩꯕꯥꯛꯀꯤ ꯁꯤꯑꯦꯝ ꯑꯣꯏꯔꯒ ꯃꯆꯥꯁꯤꯅ ꯄꯨꯔꯥ ꯁꯥꯅꯤ ꯑꯁꯤꯅꯅꯤꯗꯅ ꯇꯥꯈꯠꯂꯤꯁꯦ ꯇꯥꯈꯠꯄꯩ ꯋꯥꯗꯤ ꯃꯄꯥꯅ ꯁꯤꯑꯦꯝ ꯑꯣꯏꯗ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯥꯈꯠꯂꯦ ꯍꯥꯏꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯍꯥꯏꯔꯒꯅ ꯑꯦꯂꯦꯛꯁ ꯀꯧꯕ ꯑꯃꯒ ꯌꯥꯎꯕꯅꯤ ꯃꯈꯣꯏ ꯄꯥꯔꯇꯤꯗ ꯑꯗꯨ ꯈꯛꯇꯅꯤ ꯄꯨꯟꯕ
ꯂꯩꯀꯥꯏꯗ ꯀꯌꯥ ꯂꯩꯇꯕꯅꯦ ꯌꯨꯝꯗ ꯍꯦꯟꯗꯣꯛꯇꯦ ꯍꯦꯟꯗꯣꯛꯂꯒꯅ ꯑꯔꯥꯞꯄꯗ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯅꯦ ꯑꯗꯨꯅꯕꯨ ꯂꯩꯀꯥꯏꯅ ꯐꯥꯎ ꯃꯁꯛ ꯈꯪꯗꯕꯅꯦ ꯇꯥꯟꯖꯥꯗꯨꯗ ꯖꯦꯀꯣꯕꯅ ꯇꯣꯟꯅ ꯇꯥꯃꯣ ꯚꯥꯏ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯚꯥꯏ ꯅꯣꯏ ꯇꯥꯃꯣ ꯂꯥꯛꯑꯕꯅꯤꯅ ꯑꯩꯁꯨ ꯕꯁ ꯇꯣꯡꯂꯨꯔꯒꯦ ꯍꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯐꯝꯕ ꯂꯤꯅ ꯃꯣꯜꯂꯤ ꯏꯁ ꯕꯥ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯔꯤ ꯔꯣꯖꯔꯅ ꯀꯩꯗꯧꯔꯤꯕꯣ ꯂꯤꯅ ꯅꯪꯒꯤ ꯀ꯭ꯔꯁꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯀꯃꯥꯟꯗꯣ ꯖꯦꯀꯣꯕꯇꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯔꯣꯖꯔ ꯀꯔꯤꯝꯇ ꯃꯋꯥ ꯂꯧꯊꯒꯩ ꯃꯕꯨꯡꯅ ꯀꯃꯥꯟꯗꯣꯔ ꯀꯩꯗꯧꯔꯒꯦ ꯃꯤꯅꯥꯏ ꯑꯣꯏꯍꯟꯕ ꯉꯝꯃꯦ ꯏꯔꯤꯛꯅ ꯏꯁ ꯄꯋꯥꯔꯗꯣ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯁ ꯕꯁꯇꯨꯗ ꯇꯣꯡꯂꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯨ ꯋꯥ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯕꯦꯝꯗꯤ ꯅꯣꯛꯂꯝꯗꯦ ꯔꯣꯖꯔꯅ ꯑꯣꯏ ꯅꯪ ꯃꯤꯡꯗꯨ ꯀꯩ ꯍꯥꯏꯕ ꯑꯕꯦꯝꯅ ꯑꯩꯔꯣ ꯍꯣꯏ ꯑꯕꯦꯝ ꯑꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯇꯣꯟꯗ ꯍꯥꯏꯔꯨꯅꯨꯀꯣ ꯑꯃꯨꯛ ꯇꯝ ꯂꯩꯔꯝꯗꯅ ꯐꯔꯛ ꯇꯥꯅꯤ ꯑꯕꯦꯝꯅ ꯁꯣꯝ ꯀꯃꯥꯟꯗꯣ ꯖꯦꯀꯣꯕꯄꯨꯗꯤ ꯀꯤꯕꯣꯏꯔꯦ ꯁꯣꯅꯣꯐꯣꯅꯣ ꯆꯨꯕ ꯀꯣꯛ ꯆꯥꯛꯄ ꯃꯤ ꯍꯥꯠꯄꯗ ꯍꯩꯅꯕꯤ ꯂꯩꯕ ꯅꯨꯄꯥꯗꯨꯕꯨ ꯀꯃꯥꯏ ꯀꯤꯔꯣꯏ ꯂꯤꯅ ꯑꯩꯈꯣꯏꯗꯤ ꯀꯣꯏꯕꯒ ꯆꯠꯄꯗ ꯖꯦꯀꯣꯕ ꯑꯣꯛꯅꯗꯧ ꯁꯔꯨꯛ ꯍꯦꯂꯣꯏ ꯑꯣꯏꯅ ꯑꯣꯛꯅꯖꯒꯦ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ ꯂꯥꯏꯔꯦꯟ ꯂꯩꯕ ꯃꯐꯝꯗ ꯍꯤꯌꯥꯏ ꯂꯩ ꯍꯥꯏꯕꯗꯨ ꯆꯨꯝꯖꯥꯠꯅꯤ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏ ꯕꯣꯁꯅ ꯉꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯃꯕꯨꯡ ꯔꯥꯕꯣꯟ ꯑꯃ ꯂꯩꯔꯝꯂꯦꯗꯅ ꯃꯥꯅ ꯔꯥꯕꯣꯟ ꯑꯣꯏꯔꯦ ꯑꯩꯅ ꯔꯥꯝ ꯑꯣꯏꯅꯤ ꯃꯥꯅ ꯀꯪꯁ ꯑꯣꯏꯔꯦ ꯑꯩꯅ ꯀ꯭ꯔꯤꯁꯅ ꯑꯣꯏꯅꯤ ꯔꯣꯀꯤꯅ ꯑꯃꯨꯛ ꯑꯗꯩꯗꯤ ꯅꯪꯅ ꯑꯅꯤꯜ ꯀꯥꯄꯨꯔ ꯑꯣꯏꯔꯣ ꯃꯥꯅ ꯁꯇꯤ ꯀꯥꯄꯨꯔ ꯅꯠꯇ꯭ꯔꯥ ꯔꯣꯖꯔꯅ ꯆꯨꯝꯃꯤ ꯑꯕꯦꯝꯅ ꯑꯃꯨꯛ ꯅꯪꯅ ꯖꯦꯔꯣ ꯇꯥꯃꯣ ꯖꯦꯀꯣꯕꯅ ꯍꯦꯔꯣ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯤ ꯀꯩꯕ ꯑꯕꯦꯝꯗꯨ ꯇꯨꯃꯤꯟꯅ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯕꯁꯇꯨꯗ ꯃꯌꯥꯝꯗꯨ ꯂꯥꯡꯗꯨꯅ ꯂꯥꯛꯅꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯊꯪ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯀꯥꯏꯅꯔꯝꯃꯤ ꯁꯣꯝꯗꯅ ꯖꯦꯀꯣꯕꯅ ꯐꯣꯟ ꯑꯃ ꯍꯦꯛꯇ ꯂꯩ ꯌꯥꯔꯕꯣ ꯇꯣꯟ ꯍꯔꯥꯎꯅ ꯌꯥꯏ ꯇꯥꯃꯣ ꯏꯁ ꯃꯁꯛꯁꯤꯒ ꯍꯔꯥꯎꯗꯅꯒ ꯇꯧꯔꯤꯌꯦ ꯉꯁꯤ ꯂꯩꯕꯤꯗꯣꯏꯔꯥ ꯍꯣꯏ ꯈꯣꯡ ꯑꯅꯥꯕꯁꯤꯒ ꯕꯕꯥ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤꯀꯣ ꯊꯦꯡꯉꯛꯀꯅꯤ ꯍꯥꯏꯔꯝꯕꯒꯤ ꯅꯅꯥꯏꯅ ꯂꯥꯛꯆꯕꯅꯤ ꯀꯣꯟꯅ ꯂꯩꯕꯤꯒꯦ ꯇꯣꯟ ꯃꯆꯤꯟꯒꯗꯨ ꯇꯨꯝꯊꯣꯛꯑꯒ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯩꯗꯤ ꯉꯁꯤꯒ ꯂꯩꯕꯤꯗꯧ ꯃꯥꯜꯂꯨꯔꯦ ꯅꯆꯤꯟꯒꯗꯣ ꯇꯨꯝꯊꯣꯛꯀꯅꯨ ꯉꯥꯅꯨ ꯍꯦꯛ ꯃꯥꯟꯈꯩ ꯑꯗꯨ ꯇꯥꯃꯣ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯂꯩꯕꯤꯌꯨꯀꯣ ꯏꯁ ꯁ꯭ꯃꯥꯔꯠ ꯐꯣꯟꯒ ꯂꯩꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯅꯕ ꯀꯤꯄꯦꯗꯅꯤ ꯂꯩꯗꯣꯏꯁꯦ ꯇꯣꯟ ꯁꯥꯎꯔꯞꯅ ꯑꯔꯤꯕ ꯑꯗꯨꯗꯤꯅꯦ ꯅꯪ ꯍꯦꯛ ꯄꯥꯏꯔꯨꯔꯣ ꯑꯔꯤꯕ ꯃꯁꯤ ꯈꯨꯄꯥꯛ ꯆꯥꯗꯣꯏꯅꯦ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯅꯥꯅ ꯀꯤꯄꯦꯗ ꯄꯥꯏꯅꯔꯤꯒꯦ ꯇꯥꯃꯣ ꯅꯕꯨꯛ ꯐꯠꯇꯕ ꯌꯥꯝ ꯇꯧꯅꯨ ꯀꯦꯁꯟꯅꯔꯛꯀꯅꯨꯀꯣ ꯍꯩꯅꯗꯦ ꯁꯨꯅꯤꯇꯥꯅ ꯀꯩꯗꯧꯔꯒꯦ ꯇꯣꯟꯅ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯃꯕꯨꯛꯁꯦ ꯍꯟ ꯆꯪꯂꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯊꯣꯛꯄꯤꯌꯨ ꯐꯣꯟ ꯑꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗꯦ ꯏꯃꯥꯟꯅꯕꯤꯉꯩꯅ ꯂꯣꯏꯅ ꯄꯥꯏꯅꯔꯦ ꯏꯇꯣꯝꯇ ꯉꯥꯏꯔꯦ ꯍꯩ ꯑꯆꯧꯕ ꯅꯪꯁꯨ ꯐꯣꯟ ꯑꯃꯠꯇꯗꯤ ꯂꯩꯕꯤꯌꯨꯗꯅ ꯏꯃꯥꯒꯤꯁꯨ ꯂꯩꯕꯤꯔꯒꯦ ꯄꯨꯂꯞ ꯈꯠꯃꯤꯟꯅꯔꯣ ꯍꯩꯃꯥ ꯀꯩꯅꯦꯒꯦ ꯁꯤꯗꯤ ꯅꯠꯇꯦ ꯐꯣꯟ ꯄꯥꯏꯔꯒ ꯀꯅꯥꯅ ꯈꯠꯂꯤ ꯍꯥꯏꯒꯦ ꯐꯣꯟꯗꯩꯅ ꯏꯃꯥ ꯃꯧ ꯐꯥꯎ ꯑꯇꯣꯞꯄꯗ ꯃꯋꯥ ꯅꯥꯏꯔꯤ ꯃꯌꯥꯝꯁꯦꯀꯣ ꯀ꯭ꯂꯥꯁ 11ꯗ ꯀꯥꯗ ꯉꯥꯏꯔꯤ ꯏꯔꯥꯡ ꯌꯥꯎꯅꯤꯡꯉꯛꯄꯩꯅꯦ ꯐꯣꯟ ꯄꯥꯏꯅꯤꯡꯉꯩꯁꯦ ꯇꯣꯟꯅ ꯅꯕꯨꯛꯇꯣ ꯑꯗꯨ ꯌꯥꯝ ꯐꯠꯇ꯭ꯔꯗꯤ ꯄꯥꯏꯗ꯭ꯔꯁꯨ ꯇꯣꯛꯀꯦ ꯖꯦꯀꯣꯕꯅ ꯑꯗꯨꯅꯤꯗꯅ ꯒꯨꯗ ꯑꯗꯨꯏ ꯁꯔꯨꯛ ꯁꯅꯥ ꯑꯣꯏꯅ ꯁꯥꯕꯤꯒꯦ ꯄꯥꯝꯖꯗꯦ ꯇꯣꯟ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯨꯅꯤꯇꯥꯅ ꯀꯔꯤ ꯃꯤꯅꯣ ꯅꯪꯁꯤꯕꯣ ꯃꯇꯝꯒꯤ ꯏꯔꯥꯡꯁꯨ ꯈꯔ ꯌꯥꯎꯖꯁꯅꯨ ꯏꯃꯥ ꯅꯪꯁꯦ ꯉꯥꯡꯉꯦ ꯁꯩꯇ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕꯁꯦ ꯏꯔꯥꯡ ꯌꯥꯎꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯅꯦ ꯑꯩꯅ ꯑꯃꯨꯛꯁꯨ ꯏꯃꯥꯒ ꯏꯔꯥꯡ ꯌꯥꯎꯃꯤꯟꯅꯔꯣ ꯍꯥꯏꯗꯣꯏꯁꯦ ꯅꯪꯒꯤ ꯆꯀ꯭ꯔꯤ ꯅꯪꯒꯤ ꯁꯥꯔꯩꯁꯦ ꯎ ꯊꯥꯡꯉꯝꯖꯄꯣꯟꯇꯦꯗ ꯍꯣꯏ ꯌꯥꯔꯦ ꯏꯇꯣꯝꯇ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯒꯦ ꯇ꯭ꯌꯨꯁꯟꯗꯨ ꯏꯃꯥꯅ ꯊꯤꯜꯂꯒ ꯁꯪꯕꯤꯔꯣ
ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯛꯑꯅꯨꯀꯣ ꯈꯣꯡꯁꯤ ꯆꯤꯛꯑꯦ ꯁꯨꯅꯤꯇꯥꯅ ꯇꯣꯟ ꯇ꯭ꯌꯨꯁꯟ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯣ ꯏꯃꯥ ꯊꯤꯟꯕꯤꯔꯒꯦ ꯇꯣꯟ ꯃꯥꯒꯤ ꯀꯥꯗꯒꯤ ꯇ꯭ꯌꯨꯁꯟꯒ ꯑꯝꯇ ꯆꯠꯂꯣ ꯖꯦꯀꯣꯕꯅ ꯂꯤꯆꯩꯒꯤ ꯑꯅꯥꯕꯗꯣ ꯆꯥꯗꯕ ꯀꯨꯏꯔꯝꯃꯅꯤ ꯃꯍꯥꯎ ꯀꯥꯎꯔꯕꯣ ꯎꯄꯥꯏ ꯂꯩꯇꯦ ꯇꯣꯟ ꯇ꯭ꯌꯨꯁꯟ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏ ꯄꯣꯊꯥꯕꯒ ꯌꯥꯔꯣꯏ ꯑꯩꯅ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯄꯗ ꯐꯣꯟ ꯂꯩꯔꯝꯒꯗꯕꯅꯤ ꯖꯦꯀꯣꯕꯅ ꯑꯩꯅꯅꯦ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯗꯅ ꯂꯨꯅ ꯇꯧꯕꯁꯤꯗꯀꯣ ꯅꯥꯎ ꯆꯥꯎꯕ ꯍꯦꯟꯒꯠꯂꯛꯏꯌꯦ ꯃꯃꯥꯁꯨ ꯌꯥꯎꯅ ꯍꯧꯖꯤꯛ ꯄꯨꯂꯞ ꯆꯥꯏꯗꯣꯏꯅꯤ ꯍꯩ ꯋꯥꯆꯣꯏ ꯉꯥꯡꯅꯨ ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯐꯣꯟ ꯑꯃ ꯂꯩꯕꯤꯌꯨꯀꯣ ꯖꯦꯀꯣꯕꯅ ꯃꯃꯥꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯣꯏꯔꯝꯂꯒ ꯅꯅꯥꯏ ꯂꯩꯖꯔꯨꯔꯒꯦ ꯅꯅꯥꯏ ꯁꯣꯏꯗꯅ ꯂꯩꯖꯒꯦ ꯑꯗꯨꯒꯅꯦ ꯀꯩꯒꯨꯝꯕ ꯑꯉꯥꯡꯁꯦ ꯏꯔꯥꯡꯒ ꯌꯧꯔꯛꯑꯕ ꯃꯃꯥ ꯃꯆꯥ ꯂꯣꯀꯞꯇ ꯍꯋꯥꯏ ꯆꯥꯔꯒ ꯂꯩꯇꯥꯕ ꯏꯃꯥꯒꯤ ꯇꯣꯟ ꯂꯥꯛꯑꯣ ꯀꯥꯟꯅꯄꯣꯟꯇꯦ ꯏꯆꯥ ꯇ꯭ꯌꯨꯁꯟ ꯊꯦꯡꯂꯅꯤ ꯆꯠꯈ꯭ꯔꯣ ꯅꯁꯛꯁꯤꯡꯗꯣ ꯊꯤꯃꯜꯂꯤ ꯁꯨꯅꯤꯇꯥꯅ ꯇꯣꯟꯕꯨ ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯉꯥꯏꯕ ꯇꯟꯕꯅꯤꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ ꯖꯦꯀꯣꯕꯅ ꯉꯥꯏꯗ꯭ꯔꯕꯣ ꯀꯣꯟꯅ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯒ ꯂꯧꯔꯒꯦ ꯉꯥꯏꯕ ꯇꯜꯂꯤ ꯏꯃꯥ ꯅꯪꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯑꯉꯥꯡꯗꯣ ꯐꯣꯟ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯉꯥꯏꯕꯤꯌꯨ ꯌꯥꯗ꯭ꯔꯣ ꯍꯣ ꯑꯗꯨꯅꯕꯨ ꯐꯣꯟ ꯑꯃ ꯂꯩꯕꯤꯔꯁꯤ ꯍꯥꯏꯕꯅꯤ ꯏꯆꯥꯅ ꯁꯤꯗ ꯇꯠꯈꯩ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯐꯣꯟ ꯂꯩꯗꯕꯒꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯑꯦ ꯐꯔꯦ ꯍꯌꯦꯡ ꯂꯩꯔꯨꯔꯒꯦ ꯁꯣꯝꯗꯅ ꯔꯤꯇꯥꯅ ꯃꯆꯥꯅꯨꯄꯥꯗꯨ ꯇ꯭ꯌꯨꯁꯟ ꯂꯥꯛꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯊꯥ ꯁꯥꯔꯝꯃꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇ꯭ꯌꯨꯁꯟ ꯆꯠꯈ꯭ꯔꯒ ꯇ꯭ꯌꯨꯁꯟ ꯂꯥꯛꯇꯦ ꯍꯥꯏꯁꯤꯕꯨ ꯑꯩꯕꯨ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯇꯟꯖꯥꯗꯨꯗ ꯕꯥꯏꯛꯇꯨ ꯊꯧꯖꯤꯜꯂꯛꯏ ꯔꯤꯇꯥꯅ ꯁꯅꯥ ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯏ ꯅꯃꯧ ꯅꯨꯄꯤꯒꯤ ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯨꯄꯤꯒ ꯀꯣꯏꯔ ꯃꯥꯜꯂꯦ ꯃꯃꯥꯅ ꯆꯩꯕꯒ ꯃꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯏꯃꯥ ꯅꯪꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯔꯤꯗꯅ ꯍꯌꯦꯡꯋꯥꯏꯁꯨ ꯑꯣꯏꯌꯨꯀꯣ ꯔꯤꯇꯥꯅ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯦ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯅꯠꯇꯦ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯣꯏꯔꯗꯧꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦꯗ ꯍꯧꯖꯤꯛ ꯏꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯃꯧ ꯐꯪꯂꯀꯥꯟꯗ ꯅꯄꯨꯛꯆꯦꯟ ꯄꯤꯛꯄꯗꯣ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯒꯦ ꯑꯩꯅ ꯅꯝꯕꯧꯒ ꯔꯣꯃꯥꯟꯁ ꯇꯧꯔꯤꯉꯩꯗ ꯏꯃꯥꯅ ꯀꯧꯕ ꯇꯥꯍꯧꯗ꯭ꯔꯦ ꯀꯥꯏꯅ ꯈꯜꯂꯣ ꯑꯗ ꯏꯃꯥꯅ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯁꯨꯝꯈ꯭ꯔꯦ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯂꯩꯈ꯭ꯔꯦ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯈ꯭ꯔꯦ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯀꯅꯣꯕ ꯔꯤꯇꯥ ꯇꯣꯡꯂꯤꯕ ꯆꯝꯕꯜꯗꯨ ꯂꯧꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯀꯤꯕꯤꯕꯒ ꯅꯠꯇꯦ ꯃꯥꯏ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯑꯃꯨꯛꯁꯨ ꯀꯔꯦꯝꯅꯔꯛꯏ ꯅꯆꯥꯅꯨꯄꯤ ꯄꯣꯛꯂꯝ ꯇꯥꯔꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯐꯅꯦꯛꯇꯨ ꯏꯌꯥꯅ ꯁꯨꯕꯗꯤ ꯌꯥꯏ ꯃꯧꯒꯤ ꯐꯅꯦꯛꯇꯤ ꯏꯆꯥꯅꯨꯄꯥꯅ ꯁꯨꯕꯗꯤ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯗꯧꯔꯤꯕ ꯅꯨꯄꯤꯅꯤ ꯑꯁꯤꯒꯤ ꯁꯛꯁꯤꯅꯒꯁꯨ ꯁꯤꯑꯦꯝꯒꯤ ꯅꯨꯄꯤꯒꯁꯨ ꯑꯣꯏꯖ ꯁꯥꯔꯤꯌꯦ ꯏꯃꯥ ꯅꯪꯁꯦ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯊꯤꯌꯦ ꯅꯁꯛꯇꯣ ꯒꯣꯝꯇꯤꯁꯨ ꯇꯥꯔꯗꯨꯅ ꯅꯣꯛꯆꯩ ꯏꯁꯨ ꯁꯅꯥ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗꯀꯣ ꯅꯪꯕꯨ ꯇ꯭ꯌꯨꯁꯟ ꯆꯠꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯔꯣꯖꯔꯅ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯁꯪꯁꯥꯔꯁꯤꯗ ꯑꯩꯃꯨꯛ ꯐꯖꯕꯁꯦ ꯂꯩꯇꯕꯅꯤꯅ ꯅꯨꯄꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯄꯥꯐꯥꯎ ꯑꯩꯉꯣꯟꯗ ꯂꯣꯏ ꯌꯦꯡ ꯂꯩ ꯃꯣꯏ ꯃꯌꯥꯝꯅ ꯌꯦꯡꯃꯟꯗꯅ ꯅꯁꯨꯒꯤ ꯐꯖꯕꯁꯦ ꯃꯌꯦꯡ ꯇꯥꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯂꯦ ꯒꯣꯝꯇꯤꯁꯨ ꯑꯣꯟꯖꯤꯟꯅꯕ ꯇꯟꯕꯅꯤꯅ ꯆꯠꯈ꯭ꯔꯦ ꯔꯤꯇꯥꯁꯨ ꯖꯦꯀꯣꯕꯅ ꯐꯒꯠꯂꯛꯇꯨꯅ ꯂꯥꯛꯄꯗꯨ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ